Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipur gi ngamkai sor moreda ngasi kuki militant singni singnabasingna satharakpa attack Manipur police ki personnel ani lekhidre, atopa ani mana sogle. Unified Command ki chairman Mukhe Mantri da sinabi haiba dabi taksinduna lup kaya ngasi Rajapal ga unakre. Kangpokpi jila ki oina Viksit Bharat Sankalp Yatra ngasi degi hokre. Information amasung Broadcasting Mantri Anurag Singh Thakur hairi leibak sinba thungna sathariba Viksit Bharat Sankalp Yatra da haujik phawbada miyoi koti tara manga hena konsin mangamle amasung tha asigi kunithoi da Ayodhya da leiba Ram Janmabhoomi Mandir da pangthokadaba Grand Pratishtha gi saruk amoy ngasi Prabhu Ram ki murti mandir asita lengsin gani. Manipur ki ngamkai sor moreda ngasi kuki militani singnaba singna satharakpa attack ta Manipur police ki personnel ani lekhitre atopa ani bana sogle. Manipur police ki pau paladuna aikhoi gi more paumin hai ngasi ayuktagi hona militant sing asina maikei kaya tagi afaba khulai sejinaduna Manipur police ki kangbuda nongmayamadi bom kapsilakhi. Maduda Manipur police personnel commando ama nongmaina panduna sikhi. Tungda police ki maikei tagi sukhud hanki. Nakal ani ki marakta khud thokna batuda Manipur police personnel amasu nongmaina panduna lekhidre aduga personnel kharana asogapan nangki lekhidraba personnel ani ki manungda amagi haksang helicopter da purutuna Imphal gi rims ki mokta thamli aduga asokpa sing aduna rims ta makhatana layeng sathari ngasi ki thodok to lekhidraba asiga mari lenana semkhiba JAC na warep kya lokre warep sing adugi manungda mihad asida senari ba kuki militant sing phadri ba phawba asiba haksang lawdaba sarkarna yanaba purakna bu afam thamlaklabasu madu yaba ngamloi hari amoromda moreda militant sing na nomai kapsin biki thodokta Manipur police personnel ani lekhidabagi thodok adubu yaringdaba phongtoknakhi Imphal amadi Thobal jila gi tongan ba mafam singda maira paibi sing thoraktuna lambi thingbagi khongsang sangsinki adubu pamdaba thodok thoktana ba security force na akan ba ngaksel gi thorang lokhatkhi khwairamai kaithel thong lon magalena kaithel phambi singna irang haurakhi hiramasiki matangda kaithel phambi amana hai iramdam bijati sibu kanjana ba mama oibe koina icha singna pangan thongna puthoktana khoigi leibak singa chena baina lairiba special commando da full power PBO aduga chap chana thengnana bagi quality PBO ba ngasi Manipur Press Club ta Indigenous Peoples Organization, Manipur Women Federation, Manipur Meitei Pangal Welfare Organization, Ningol Club Hirok Amadi, Federation of Civil Society, Kanglei Pak Fox na puna sinduna pangtoke paugi mi pamamada. Fox ki President T.S. Manihan Hai, Manipur ki oregli ba phibam asida Central Force na miyang mungak san bigi thabak mapung phana paikit pa udri. State Force amadi khul ngak pasing na mapung oiba thodang loduna khungang sing ngak sen bagi mathau pangthok han bagi tangai fataba leire magna hai moregi hojik oriba phibam asida sarkar na atuba matamda State Force sing thajin biu lanena Minister MLA sing punsinduna tangtu leita ba Manipur gi tamak kok sungsinaba tangai fatre moregi thodok ado Manipur Pradesh Congress Committee MPCC na su yamna kanna pendaba phungdokre Imphal gi Congress babanda ngasi pangthokpa paugi mifama mata MPCC gi President K Megasandran hai hojik leiriba phibam asida Rajya Sarkar na lokurpam thokpa thabak sing matik sana lokutuna irang asi loisina bohona biu Sarkar gi sijana pham thokpa machinery pumna mak sijana duna makata na irang thoktana bohona biu ngasi thokiba misi minagi thong asibu kanna yaningdeba phongdokladuna RPI Athawale gi National Secretary Mahesor Thonghojam hai Manipur gi siriba tanja asida MLA Mantri Singh tongan ba rajniti dol sing amadi atai lup sing na punna hona minaduna lokurpam thokpa thabak lokurpagi tangai fataba leire Maitei Council Morena su thodok asibu yaningdeba phongdokre lup asina thatorok pacherol amada hai Rajya amasung Kendra Sarkar na sabsaba thabak lokutpiduna more da satharakliba etek asibu thengnabiu ngasi numidang haunoru batoduna mihar adubu yaningdeba phongdoktuna khwairamban kaithel yauna tampaki tongan ba mafam singda nupi singna maira paiduna khongsang sangsinki maduda kuki terrorist singa tongnari ba su khudakta handokadabani moreda ahen ba State Force thajin gadabani Manipur Police miyam gini Manipur Police kidamak miyamna lebli haibana singba kholau singlauki misi asiga mari lenana ngasi Manipur ge Rajapal Anusuya Uikiga kaithel nupi sing imagi maira Shivsena Manipur na singba lup kaya ga unaduna wari sanakre makoina Unified Command gi Chairman Mukhe Mantri da sinabi amati more da ahen ba security force thajin bi haibana singba dabe sing Rajapal taksingki
राज्यपालनसु अंगम थाक्ता होनगनी हाइबगी थाजब पिरखि हाइरि तुंगदा मणिपुर प्रदेश कांग्रेस कमिटीगसु राज्यपाल को उनदुना थौदोक असिगी मतंगदा वरि सानखि राज्य की होम विभाग नमखई सोर मोरेदा अहेनब पर्सनल थाजिनबदा सिजननबा हेलीकॉप्टर पिबिनबा केंद्र की गृह मंत्रालय तकसिंख्रे होम विभाग मंत्रालय इबा चेरोल अदुदा राज्य सिदा हौजिक थोकलिबा इरांग असिना मरम ओइदुना मणिपुर की नमखई सोर मोरेदा तंगदु लेतादबा फिबम अमा लैरे मरम अदुना सोर अदुदा लैरिबा स्टेट पुलिस सिंगे मतेंग पांगनबगिदमक अहेनब पर्सनल अमदि खुजु खुलाई कया थाजिनबदा सिजननबा हेलीकॉप्टर नुमित 3 निगी ओइना पिबिनबा हाइजखिबनी मोरेदा मथौ तौबा मणिपुर पुलिस कमांडो सिंगदा मिलिटेंट सिंगना अफबा मखल की खुलाई सिजनदुना एटेक सथबदा लेखिद्रबा मणिपुर पुलिस की पर्सनल अमदि सोगलबा पर्सनल सिंगबु फेडरेशन ऑफ हाउमी की मैकैदिगी अवांग थाक्ता इकाई खुमनबु उली हाइना लुप असिना थातोरकपा चेरोलमन हाइरि चेरोल असिना मखाताना हाइ अथुबा मतमदा कुकी नार्को टेरोरिस्टिंग असिगी मतक्ता राज्य सरकार अमदि केंद्र सरकारना लखुरपम थोप थबक लखुरकदबनी हाइरि राज्य सिदा तंगदु लेताबा पुरक्तुना नुंगसी चानना लेमिननाबा होनरिबा असिदा फुरुप अमदा सौगतपा मियोइनि हाइना कुकी जो वॉलंटियर अमना लाना प्रोपेगंडा संदोक्तुना किहनबिगी थोंग असि तौबिगनु हाइना फोरम फॉर रिस्टोरेशन ऑफ पीस की कन्वीनर आसांग कसारना फोंदोक्ख्रे ngasi imphal gi manipur press club ta pangthokpa pawgi mifamda asang kasarn hairiba lup asina social media gi khuthangda mahakpu mitei de sokotpani amadi mitei de sijinna bani haibana singba kaya thagatuna kihenba asi matungda amuhana tobiganu पोस अदुदा तांखुल फुरुप की मिंग पनुना ngang ba si तांखुल फुरुपु थवैदबनि हाइना लवी काउंसिल ऑफ हायर सेकेंडरी एजुकेशन लोबा क्लास 11 अमसुंग 12 परीक्षा की फॉर्म पिसनबगी मतम था असगी कुन फाव सांतोगले मसी काउंसिल ऑफ हायर सेकेंडरी एजुकेशन मणिपुर की सेक्रेटरी ने थोकपा चेरोलमन हाइबनी ताबिरिबा पावसी आकाशवाणी इम्फाल दगिनी राज्य सिदा विकसित भारत संकल्प यात्रा मथंग मनाउ नाइना जिला जिला की ओइना पांगथोक्तुना लागले कैंपेन असि कांगपुक्पी जिला की ओइना सो नुमित निगी ओइना ngasiदगी हौख्रे ngasi कांगपुक्पी जिला दा लैबा डीसी ऑफिस कॉम्प्लेक्स दा विकसित भारत संकल्प यात्रा हौदोख्रे हौदोबगी थोरमदुदा डिस्ट्रिक्ट लेवल ऑफिसर सिंग मदि खुंजा सिंग सुसरु याखी यात्रा असिगी मतंग दा इखोगी कांगपुक्पी जिला की पाउमी की पाउदा कांगपोपी जिला असिगी ओइना विकसित भारत संकल्प यात्रा पांगथोक्ख्रे यात्रा असिगी ngasi होदुना नुमित निनि चुपना जिला असिगी ओइना चथरकनी यात्रा असिदा मणिपुर सरकार की डिपार्टमेंट खुदिंगमक की स्टॉल सिंग हांगदुना मणिपुर की लेरिबा स्कीम अमदी मियाम की याइफा थौरांग सिंगी मतंगदा मियामदा कानबा पीगनी कांगपोपी जिला की ओइना DC complex da ngasi deputy commissioner Mahesh Chaudhary na IEC band sing flag off tokre thoram aduda DC gi staff DLO yauna viksit bharat sankalp yatra pangthokre Akashwani Imphal gi pawgi dama Kangpopi dagi bagunai sing said लोकताक पाता सक्ताबा लमसांग लाना पाइरकपा उसेक मसिंग थिबिगे नुबिन हुमनी सथगदबा मोटिवेशनल कैंप ngasi निथौखोंगता लैबा मांगोल nganbi कॉलेज दा हौदोख्रे तोंगान तोंगान बा कॉलेज अनिदगी ओजासिंग अमदि महिरोय चाम हेनबना सरु याखिबा थोरमदुदा उसेकी मखल मोंग मतो मसु लाबा अमोमना सिंगबा खंगदोंनबा ट्रेनिंग पीखी थोरमदुदा वांगांगबदा इंडियन बर्ड कंजर्वेशन नेटवर्क की स्टेट कोऑर्डिनेटर आरके बिरजित नाइ पार्ट अमदा सक्ताराबु उसेक सिंगना पार्ट अदुगी मसा अमु फबगी सांग अदु ताकपा ngame लोकताक पातासु लमसांग लाना पाइरकपा मखल मखागी उसेक कया सक्तारानबगिदमक पार्ट असिबु मसा अमु फना अमसुंग मौसागी फिबम काहेंदना थंबगी तंगाई फदबा लै मांगना हाय उसी सिंसिला कोई ताकि कोई न्यूट्रिएंट वैल्यूज में मंगा सार माय ड्रॉपिंग जुन तवे मोय कयाम लाई माय पॉपुलेशन ट्रेंड्स लोकताक इमा के भक्षांग से फरीबा फदरबरा लोकताक से कयाम कोई हिंगिदौरी हैव ले पया तवे देयर इज नो सिंगल इंस्ट्रूमेंट टू मेजर द हेल्थ ऑफ द लोकताक और एनी काइंड ऑफ अदर वेलनेस साइंटिस्ट सिंसिला फुलाई सुनु पुथोक ngambri kanana फुलाई ओय उसे के डिपेंड तवे इकोलॉजिकल कंडीशन ऑफ द लेक इज मोय की थ्रू द कोई खंगम में अदुनदी लोकताक कनबा लोकताक इमा हाइसी लावो खोंगदु नतबा एकेडमिक अप्रोच दरकार लेगेको थोरमसी डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज अमदी मंगोल nganbi कॉलेज के मखादा इंडियन बर्ड कंजर्वेशन नेटवर्क अमसुंग लोकताक डेवलपमेंट अथॉरिटी मणिपुरना खुसमनरगा सिंबनी इंग्लिशिंग मसनिपान मरुद्रा माथोई की खोंजोम लांदा असोब थौदांग लौखिबा मेंजोर सोंथामिया हाइरगा खंगनबा मिया सिंह मेंजोर की साम 13 सुबा निंगसिंग थोरम ngasi इम्फाल की बीटी पाक्ता लैबा डिपार्टेड हीरोज कॉम्प्लेक्स ता पांगथोख्रे थोरम असिगा मरी लेनना मिया सिंह मेंजोर वॉरियर अवार्ड लिसिंग कुनमरी वाइखोम नीलकमल पीखी वाइखोम नीलकमल कोंगपान खाइदेम लेकाइदगिनी
mahak hauzik thoklibe irangda jungi tang 18 da senjam chirangi lanphamda lekhidabani mamang segi October 18 da moregi SDPO singtham ananbu harpada senaba miyoi ani asigi mathakta sathabam thokpa police ki investigation athuba matamda loisin biduna maralgi oiba matik saba dandi pibi haina uripok apunba lumna thadorak pacherolaman hairi Federation of Civil Society Organization amadi Manipur Women's Federation senduna anoba sahina lakpada paumi singda khudol tambagi thormama ngasi Manipur Press Club ta pangtokre thormadu da All Manipur Working Journalists Union gi President Bijoy Kaksing Tabam Fox gi President Thoiding Jam Manihar amadi Manipur gi sangnareba film actor RK Somurendro Sarvyakhi ngarang numidang pung nipan helakpada nambol kongkham awang lekai da leiba grocery dukan amada masak khangdaba miyoi singna nongmei kaplam bigi thodokpu lekai dugi club amadi meira pai bi singna yaringdaba phungdokre asigba thodok ase matungda amuhana tobidana ba appeal tawrakli Manipur Sarkar ki Social Welfare Vibhag ki makhada District Child Protection Unit Tamenglong na sinduna tha amagi oiba phi tuba tambi bigi training program ama Tamenglong da leiba Zai Thau Children Home ki Recreation Hall da hodokre training program asi mathang thagi taratoruk phawpa sathagani CYLC ground singa mathak da sathari ba chahi tarom doi makhagi Khelo India Girls Football League ki ngasi sanaki ba match ta Wangoi Football Association na The Young Welfare Club pu panjil taruk mari da ICSA ireng bamna Women Football Academy pu panjil manga mari da thoikre Akashbani Imphal gi pau tabiri Information amasung Broadcasting Mantri Anurag Singh Thakur hairi leibak sin bathungna chathariba Viksit Bharat Sankalp Yatra da hauzik phawda miyai koti 10 hena konsin mangamle Sarkar ki thabuk thorom sing miyam da hakthengna yahunabagi pandam da chathariba yatra asi haukiba November tha da hawdokibani masina sarkar ki tongan ba scheme singi kudong saba sing miyam da hakthengna phanganduna sakhut paleibak ama ohena ba honaba da khumang yang sangsilli Social media da thagalakpa warola mada Sri Thakur hai leibak asi English ngani ni putaret phawbada mapung phana sakhuran ba haiba Pradhan Mantri Narendra Modi gi wakhalonda yatra asi hawdokpani miyamna thajabaga lenana yatra asi mai pakna sathari Tha asigi kunithoi da Ayodhya da leiba Ram Janmabhoomi Mandir da pangthokadaba Pran Pratishthan gi saruk ama oina ngasi Prabhu Ram gi murti mandir asida lengsin gani bagda lising kayana Sri Ram gi murti adu puduna miyam gi khungsat ambaga lenana Ayodhya da leiba Ram Janmabhoomi gi mandir jamna laktuna murti adu mandir adu da lengsin gani murti asi leiba kasi gi sangnare ba murti saba Yogi Ras Arunna sem sabani murti asi kilogram sani lumi Kendra ki Science and Technology ki Rajya Mantri Dr. Jitendra Singh na Mapan Suba India International Science Festival Haryana gi Faridabad ta ngasi hawdokre festival asi tha asigi kun phawba sathagani Science and Technology Vibhag hai festival asi da tongan ba event taratare lom pangtokani Sikh Singh ki tara suba Guru Gobind Singh gi sahum yankaitere suba mapokomon ngasi leibak asigi mapam kaya da pangthokli nomination lakpada Pradhan Mantri Narendra Modi amadi Griha Mantri Amit Shah yauna lusingba kayana maroina Sikh dharma satpasingda yaipa pausel piragli Odisha ki Jagannath Temple Heritage Project Sri Mandir Parikrama Prakalpta ngasidagi miyamna sangduna lai khurumba yare mandir asi lupa koti lising marirom sangna sagatpani mandir leiriba mafam puri asi heritage site ama oina Odisha sarkarna samgatpani arobeda marobe pamuk Manipur ki ngakai sor moreda ngasi kuki military singna basingna sasarakpa attack ta Manipur police ki personnel ani lekhidre atopa ani mana soklai Unified Command ki chairman Mukhyamantri da sinabi haibada pi taksinduna lupkya na ngasi Rajyapal ga unakre Kangpokpi jila ki oina Viksit Bharat Sankalp Yatra ngasi degi hokre Information amasung Broadcasting Mantri Anurag Singh Thakur hairi leibak sin bathungna sathari ba Viksit Bharat Sankalp Yatra da hauzik phawbada miyai koti 15 hena konsin mangamle amasung tha asigi kunithoi da Ayodhya da leiba Ram Janmabhoomi Mandir da pangthokadaba Pran Pratishtha gi saruk amoina ngasi Prabhu Ram gi murti mandir asida lengsin gani pauloi sare